ꯂꯣꯏꯔꯦ ꯉꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯩ ꯑꯥꯂꯨꯒ ꯐꯨꯠꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯔꯣꯟꯈꯤꯒꯦ ꯏꯔꯣꯟꯅꯕꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯇꯨ ꯁꯤꯒ ꯃꯣꯔꯣꯛ ꯂꯩꯔꯦ ꯁꯤꯒ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯁꯣꯛ ꯇꯧꯈꯤꯒꯦ ꯐꯖꯅ 이ꯔꯣꯜꯂꯦ ꯇꯨ ꯊꯔꯣꯏꯁꯦ ꯐꯖꯅ 이ꯔꯣꯜꯂꯦ ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯩꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯗꯣꯏꯅꯤ ꯅꯍꯥꯟ ꯄꯄꯥꯅ ꯄꯨꯔꯛꯄ ꯊꯔꯣꯏꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯀꯛꯀꯦꯅ ꯇꯧꯔꯝꯃꯤꯅꯤ ꯈꯔꯁꯨ ꯑꯃꯅꯤ ꯈꯔꯁꯨ ꯀꯛꯈꯠꯂꯕꯅꯦꯕꯅꯦ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯀꯛꯈꯤꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯊꯔꯣꯏ ꯀꯛꯄ ꯂꯣꯏꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯊꯣꯡꯕꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯧꯗ꯭ꯔꯕꯅꯤꯅ ꯈꯥꯡ ꯑꯁꯥꯕꯗꯩꯗꯤ ꯍꯥꯟꯅ ꯉꯧꯋꯦꯕꯅꯦ ꯈꯥꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯉꯧꯔꯒꯦ ꯃꯌꯥꯝ thùng nhiều nè xì cần bao ngon rồi đi mèo bao thằng này có tóc lào cả nha nhé rồi mà có đủ cái bao ngon rồi ngon là ra đấy có một xì sen là chạm gió đi là thằng rồi chứ chạm mà cái đấy thì alu và alu hấp có một xí phút rồi thằng rồi chứ alu vào đấy này rồi đấy không chơi cái ngô vào xem mèo mà cái bụi bấm mà còn chế ta vào mèo nhiều potok lào gì được rồi ba được à chị cái tầm lá thì mày mới thật rồi mày mút thật là vấn đề cái này mày làm cho mà còn ta han nhẹ nè nhé ốt thì nhà bắt rồi chứ rồi bạn được pok lào mà chị prat rồi cho mình lẹ cái này mà nung để này rồi cho prat phải căng vào đó ôi ra bạn nhé căng rồi thì rồi này cha nang thì nang tụi ta lìa và cha những kia bạn nhé ngꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯩ ꯑꯥꯂꯨꯒ ꯐꯨꯠꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩ ꯊꯔꯣꯏꯁꯦ ꯐꯖꯅ ꯆꯥꯝꯃꯦ ꯑꯗꯨ ꯁꯤ ꯐꯖꯅ ꯆꯥꯝꯃꯒ ꯑꯗꯩꯗꯤ ꯁꯤꯗ ꯍꯥꯞꯆꯜꯂꯅꯤ ꯏꯁꯤꯡ ꯐꯨꯠꯇꯣꯏꯅꯤ ꯑꯥꯂꯨꯒ ꯑꯃꯨꯛ ꯑꯩꯅ ꯊꯔꯣꯏꯁꯦ ꯆꯥꯝꯃꯤꯉꯩꯗ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯄ ꯑꯩꯅ ꯆꯥꯝꯃꯤꯉꯩꯗ ꯏꯁꯤꯡꯁꯦ ꯁꯧꯕꯤ ꯇꯧꯔꯦ ꯁꯤ ꯑꯥꯂꯨꯁꯤꯡꯁꯦ ꯈꯔ ꯍꯥꯞꯆꯜꯂꯅꯤ ꯀꯨꯞꯁꯟꯒꯦ 아lut mulaba yenge alu mulle alu se lok alu se yamna kaino oigaradi haba watbane mungragadi haba watbane alu se lok alu se ngaptan putkiye ne yarba jenge haje pura magi kanne ai mutalage mai ai ironi ge hꯧꯖꯤꯛ 이런기게 이런나버기 그냥 라이라도 지금 모럭 라이라 세세나 우모럭 마짱가 하피냐가네 모럭 한번 사대야네 아두가 시가 라이레 마로이 라이레 아데기 마추 라이레 모럭 수가 라이레 시가 라이레 동아 라이레 동아 국수니까 동아 국수니 시 하파가 이런도이니
하게 깡깡. 네. 저는 몇 번 오래 두고 이제 신가당 하빠가네. 네, 차로 이제 합산도 제시가 타로 이제 합산 아니면 시 타로 이제 합산하니. ꯑꯗꯨꯒ ꯑꯩ ꯑꯥꯂꯨꯁꯤꯗꯤ ꯍꯣꯔꯦꯟꯅꯦ ꯀꯣꯟꯅ ꯍꯥꯞꯀꯅꯤ ꯍꯧꯖꯤꯛ ꯍꯥꯞꯈꯤꯔꯣꯏꯕꯅꯦ ꯑꯥꯂꯨꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯈꯤꯒꯦ ꯐꯖꯅ ꯏꯔꯣꯜꯂꯦ ꯑꯗꯣ ꯊꯔꯣꯏꯁꯦ ꯐꯖꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯊꯥꯎ ꯌꯩꯗ꯭ꯔꯕꯅꯤ ꯁꯤ ꯂꯩꯔꯦ ꯑꯩ ꯊꯥꯎ ꯌꯩꯅꯕ ꯃꯆꯜꯗꯣ ꯁꯤ ꯂꯩꯔꯦ ꯌꯦꯅꯝ ꯂꯩꯔꯦ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯑꯗꯣ ꯁꯤꯡ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣꯅꯤ ꯍꯤꯡꯅꯤ ꯃꯌꯥꯝꯗꯣ ꯀꯦꯠꯁ ꯀꯝꯄꯅꯤꯒꯤ ꯍꯤꯡꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯞꯆꯜꯂꯒꯦ ꯄꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯍꯤꯡ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯅꯝꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯊꯣꯛꯑꯦ ꯅꯨꯡꯁꯤꯔꯦ ꯍꯧꯖꯤꯛ ꯃꯔꯣꯏꯁꯦ ꯌꯥꯔꯦ ꯃꯨꯜꯂꯦ ꯑꯗꯨ ꯌꯦꯅꯝꯁꯦꯀꯣ ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯅꯤꯊꯔꯣꯏꯁꯦ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯅꯤꯕꯅꯦ ꯉꯧꯔꯒ ꯑꯗꯩꯗꯤ ꯁꯤ ꯑꯥꯂꯨꯁꯤ ꯍꯥꯞꯆꯟꯗꯣꯏꯅꯤ ꯑꯦꯗ ꯁꯦꯡ ꯍꯥꯔꯤꯅꯦꯅ ꯃꯌꯥꯝ ꯃꯈꯣꯟꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦꯀꯣ 이랑 랑에 잡혀있네. 많이 잡혀야지. 조금 아까 속찬이야. 조금 안 건강이지? 야, nhưng mà như vậy. Mấy như nhà lắm. Cái này rất là cái gì? Cái này rất là ghê. Phật lần lên từ đấy đi. ꯑꯩꯗꯤ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯤ ꯊꯔꯣꯏꯁꯦ ꯑꯗꯨꯝ ꯑꯃꯒꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯟꯅꯕꯅꯤꯅꯦ ꯈꯨꯊꯣꯡ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯊꯣꯡꯉꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯤ ꯂꯣꯏꯔꯅꯤ ꯁꯤ ꯐꯨꯠꯂꯒ ꯂꯣꯏꯔꯅꯤ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯑꯥꯂꯨꯁꯦ ꯌꯥꯝꯅ ꯕꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯎꯕ ꯋꯥꯠꯄꯅꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯂꯣꯏ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯃꯈꯨꯝ ꯀꯨꯞꯁꯟꯒꯦ ꯑꯃꯨꯛ ita mukung hanggang yung sina. Wow. Ay, saling lagi. Sa kung pwede bata kung chole. Nasi mo sindo in. Kung kitang natake yan. Say kung do para lik pa niya. Itong ka. Maroon sa kalani. Maroon yan. Pati ko maroon siya. Kung mo ko yung chang wala niya. Wala niya. Ako man ba yung niya. Madi sa chapchare ko. Chagani kung doon yung hawgar na. Manong kati sa akin, masihinaw ko da. Okay.
tare nang bagi tangi yang ya tare chalani lora ni nam lora pura lora ai mai muthat la gya ini ngam ngasi ge egi tharoi thong bagi recipe se to myam video se sa se ga lo se la gya ne mathang video ta mu theng na se maya bye bye